Imphal Ukhrulambida tongan balup sing na donation gi mingda numit khudingi gari singdagi sale khai haiba wahodagi Joint Action Committee of Commercial Vehicles amasung Transport Service Union na ngasidagi lambi paring asida matam kaktaba bandh gi khongjang changsinba houkhre masiga loinana pochai puba amasung passenger puba gari sing lambi paring asida chenba lepkhre amaromda lengak na thabak laukhatuna lambi paring asida chathariba thawong sing lephandriba fawba khongjang handokloi hairi sangsiliba khongjang asigi matangda SKTV News ki paumi Bensandagi akhanaba pauda mama Imphal Road sida khoi hariba transportation service myam si chendre haibagi wafum ma phangi hariba gari chendabagi khongjang asi kari maramgi changsin libno haibadu civil society organization hariba loop khara sina khoi Imphal Road lambi sida cheliba tongan ba makhalgi transportation service tigi illegally forced donation tawe haibagi maralda khoi servicing asi lepkani haibagi decision adu logibne haijabatai ado yengmina sing asi khumang lampak SPD sida Imphal Road chenba bus sama khamduna leibui bus asigi driver ga lengak amadi mari lenaba authority ga kari ngangnar bage makhata na Imphal Road sida transportation service hanjanaba kari thorang paikhatpa lerbage union gi site gi haibadu ma ki kari mot lebage haibadu miyam taminasi ngasidagi gari chenda baina lepkhre ado lepkhibdu matungina gari su chatre ado masi kan yanagadabno haibadu di ene di haiba ngamdre yang thuna yanaba amatang di purokpa pami lambi sida cheliba driver khudimakti khoi chenasi khaire habi wafum leibra kari habini masi gari khudimaktagi adum donation oina adum lore haitare ado donation lobasida matam sange irang je hek lakpadagi mi se kaya thoktaba haitare mi tongbina ba passenger ji masing yamabda bus amdaga tongbasi mi 15 ga tongadi yamen lore mi yankai ga mari manga chanba basida chenthoksiga di yam di ware haibdi cha bauda akogi chak phau chadre khesi oina ondare haitare akoi donation haibsidi angamba lupa 10 pirammasu 10 pirammasu ariba mina chamsu piramjuno akogi paisa masing akakna bima thamaga donation di haiba ado donation di nataba demand gi type ta extortion gi type ta amma tawsidi to haningdi handaki sida natana irang si laktringai mamang su singgi kai hatare jaga amada adum donation oina adum lodi hande su lore ado handaki irang sida masing hingala pata tampak su yakselakpa khoi yamna laibak thibini haibatai khoi hariba driver sing sina mokhoi gi oiba pendaba nuaitaba khongdokpa phawwa khoi maning tamda khongdokpagi wafum ama khoina udaba haijabatare haijaning wafum di nomugi suraga tanjariba hingjariba khoi driver sing asida leiba miyam siki chakthak poriba miyam siki chathok chachinda mateng pang haijabatare makhoi driver sing asi leibi dong ta khoi chathok chachinda koma nungaiba matam chana yoba akhoi nomugi pangthokliba thau matam chana pangthokpa ngamjariba si driver sing sina ne haijabatare adubo starting pai dabagi khongjang si kyam kuina khoi chathakadum no haibadu di driver service union ga khoi lenga ka mari lenam singa kari ngangnaraga kari hainaraga kamba solution purakadagi habdudi makhatabdu yengmita SKTV News ki damag hiram sigi matang da pagdum jariwa Vincent nongthomong loina na video journalist Johnson nongthomom ISBT Kumalampak